नातई चादब वीडियो सेमदुना थागलुब गोती मयूम प्रियंका सही कुनगा मंगा अमदी मयांग इम्फालदगी तखेलंबम तोरे सही कुनगनी थोय नुमित मंगानिगी मनुंगदा चंगजरकदबने हाना KCP PWG ना फोंदोरखरे BJP की MLA सिंह दिल्ली दा चनखरे BJP की नेशनल लीडर सिंह थासी की तरामरी की नुमिदांग वायरमदा दिल्ली दा मणिपुर की मतंग दा खनगदब मिफमदा शरुक यानब कौरखरब मतुंगदा BJP की MLA सिंह चनब हौखरे हयेंग मसिंग यामलबा MLA सिंह दिल्ली की दमक इम्फाल थादोकनकदौरे खोंसर अदुगी मतंग दा हानगी चीफ मिनिस्टर N Biren हाय मणिपुर की मतंग दा खनगदबने पॉलिटिकल की ओइबा अनौब डेवलपमेंट लाकपा याय हायदे जुकोदा लामई चाखरे नोंगसुक थंगब जुको तंपाकी सरुकता पाकसना लामई चाखलकपदगी कोहिमा डिस्ट्रिक्ट एडमिनिस्ट्रेशन तोंगान एजेंसी कियागा खुसमनदुना खुदक्ता फिबम लाक्सनब थौरांग लौखटपा हौखरे कोहिमा की डिप्यूटी कमिश्नर बी हेनोक बुसेमना अकनब ऑर्डर अमा थोक्तुना स्पेशल टास्क फोर्स अमा सेमखिबगा लोइनना नोंगसुक थंगब जुको तंपाकता चाखलकलिब लामई अदु मुथनब थौरांग लौखटले टास्क फोर्स अदुदा होम गार्ड रेंज फॉरेस्ट ऑफिस न सिंगबगे ऑफिसर सिंग यावरि हायदि द्रौपदी मुर्मू की मणिपुर खोंसत लोइसिनख्रे नुमित निदि की खोंसत मणिपुर दा ngarang थुंगलखिबि प्रेसिडेंट द्रौपदी मुर्मू की खोंसत असि लोइसनख्रे महाकी खोंसत मनुंगदा मणिपुर के ओइना तोंगान प्रोजेक्ट क्या उरेप उयुंग तबलंखे अदुगा कयाना संगारमखे ngasi nini chanba numita president मुर्मूना सेनापति दा चतुना तोंगान डेवलपमेंट प्रोजेक्ट संगारमखे अदुगा प्रोजेक्ट मंगाना उरेप उयुंग तबलंखे ngasi sangkakiba project sing adugi manungda lupa crore kunga manga changna sakhiba model residential school lupa crore tara changna upgrade tawkhiba primary health center ani lupa crore tara mathoi changba valley bridge ani yaure maduda natana boys amasung girls hostel policing healthcare tribal development changba project yasu sangaram ki haire center na kaurakliba asigi maram khanghalakpa leitre hana bidena phongdokhre स्टेट असगी BJP के MLA सिंह पार्टी असगी प्रेसिडेंट लाखलेब तांग तरामरी द दिल्ली द लाखनब लौरकलेब खोंगथांग असि पॉलिटिकल की चरांगनब अमर लैदिबा असगी मरक्ता अफबा अमगी दमक ओइगनि हायना हानगी चीफ मिनिस्टर N Biren फोंदोखरे ngasi पांगथोकिबा निपुग तरोरक सुब मणिपुर नुपिलाल निक्सिंग थौरंग मरी लेनाना इम्फाल की नुपिलाल कॉम्प्लेक्स दा लैसु कलब मतुंग पाउमी सिंह द महाना फोंदोखिबदा लाखलेब तांग तराग मरी द मणिपुर की BJP MLA सिंह नेशनल कैपिटल दिल्ली द लाखनब खंगलकप लै हाब सिसुम असुम्बने अदुमोनमक सेंटर की लुसिंगबन कौरकलिबा असगी मरमदि करी खनगदौरिबनो हायबा अदुमक्ति हौजु फावबगी ओइना खंगलकप लैत्रे हायरदुना सेंटर द कौरकलिबा असगी मरम अफबा अमदि ओइगनि हायबगी थाजब फोंदोखे लोइनना सेंटर न लौरकलिबा खोंगथांग असि स्टेट असि स्टेबल ओइबा लेंगा अमा लैहनब ओइगनि महानमखा तारदुना फोंदोखिबदा BJP हायब पार्टी से नेशनल पार्टी अमनि हायरदुना सेंटर न पाइखलप खोंगथांग अदु करिनो हायबा अदु गायबगा लोइनना येंगबा तारे हायखे नाकलमरोमदा MLA सिंगना मियांगा हाना वा तानरबा मतुंगदा दिल्ली दा चटपियो हायना nganbina फोंदोखरे मणिपुर के MLA सिंगना दिल्ली दा चत्रिङैदा मियांगा हाना वा तानरबा मतुंगदा मसागे असेटपा फिरेप अमगा लोइनना चटपियो हायना प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM की एडवाइजर एर nganbi लैमन फोंदोरखरे वाफम से इम्फाल की कोनुंग ममांगदा लैबा लमयानबा संगलेंदा पांगथोकिबा नुपिलाल निंगसिंग नुमित की थोरमदा महाना फोंदोखिबने अंकेल कंगलामई पोइरै लैमरोल अमावोबा नुपी समाज सिंगमी तमी अमदी इसेल यावना नुपी लुप तरामंगा सिंदुना पांगथोकिबा थौरम अदुदा अंकेल की प्रेसिडेंट सु ओइदिबि nganbi लैमना मियाम की मिहुत ओइना लैदिबा MLA सिंगना सेंटर दगी हेक कौरकपगा मसागी सबसाब फिरेप यावदुना चटपगी हाइनबि थादोकपा मथौताय हौजिक ओइरिबा मणिपुर की फिबम असिदा MLA सिंगना चटके हारबसु मियामगा वा तानरबा मतुंगदा चटकदबनि हायना फोंदोरक्लै लोइनाना नुपिलान अमदी लमदम असगी पुवारिगी तांका कियादा नुपी सिंगना सिंथानियो एबा थौदांग किया लौदुना लाकपगम लमदम असगी नुपी सिंगना तुंगदसु थवाई थादोकपा पामुदना थौना फना थेंगलागनि हायना फोंदोखे कुकीजो काउंसिल न पेंदबा फोंदोरक्लै इंडिया की प्रेसिडेंट द्रौपदी मुर्मू की नुमिनिनी की मणिपुर खोंसत असिना मतम सांगना कांगलुक की इरांग मायकनादुना तंग तादबा कांगलुक की इरांग मायकनादिबे स्टेट असिदा अहोंबा अमा पोरखनि हायना खलंबने अदुबु प्रेसिडेंट की खोंसत असिदा कुकीजो मार्गी कल्चरल अमसुंग हिस्टोरिकल हार्ट ओइरिबा सुरसानपुर यारों खिदबा असिदा थमोय सोकना नुंगाइतबा फोंदोरक्ले कांगलुक की इरांग असिना सुरसानपुर डिस्ट्रिक्ट असि ख्वाइदगी हेना चैथेंग मायकनादिबने हायना जोमी काउंसिल हेडक्वार्टर थादरोकपा चेरोल अमदा हायदे
Nakal amaromda President Murmuna IDP singa unakre IDP singdamak sarkarna lepli hana thamlakre India ki President Draupadi Murmu ki numit nini ki Manipur khongsat manungda ngarang numidang lok paban de Imphal da leriba IDP ki mihut kharaga unaduna wari watai sanakre unabadu da President ki maikai digi irang asina maram oiraga awaba nanglaba IDP singi mayumakai nauna sanaba makogi punsi mahing tang taba phibam amada puraknaba amade angang singi future ki damak pangba yaba mateng pangnaba sarkar ki maikai dagi honari hana thajaba Priyanka hari officer report matungina haribana unaba adu da President ki maikai dagi Manipur da santi amasung tangdolai taba phibam ama puraknaba Union government ki maikai dagi miyeng thamduna thabak paikhatli IDP singi damakta matam chupada sarkarna lepli amasung makhugi awara pasang matam pumbada kokhanna bo honagane IDP singi maikai dagi su lamdam asida hanagumna nungsi chanaba phibam ama purakna bo honasi habagi wafam thamlam ki hairi Jelarong territorial integration ki matang da numit nini subna wari sanakre Manipur Assam amasung Nagaland da Jelarong phuruk ki miyoy singna khundariba mafam sing punsilaga tongan ba homeland ama semba ki matang da numit nini subna New Delhi da mifam pangthokre Jelarong United Front JUF ki Information and Publicity Secretary Lungang maina khuyek piduna thadorokpa serol amana hai December tara amasung tarama thoida mapalak subo ina political talk da soina tarbe Jelarong ki phuruk sing amato ina punsinaba ki matangda kupna khanake state ahumda soina khundariba phuruk asigi miyoy sing punsilaga mapung phaba autonomy phanganabagi matangda su kupna khanake pandamasi phangnanabagi matangda makhata na khananaba haina yanakibaga loinana numit nini gi mifam adu loisin ke hare panba yabadi haukiba jun tarani panda Jelarong People's Convention na awang mopok lamdamda khundariba phuruk asigi to khaiba homeland ama Indian Union manungda semhannabagi matangda memorandum ama pisinba laikhrabani hare Kuntra mari subat nupi lal nixing lamjel sen kre kumja 1904 amadi 1939 da thokiba nupi lal da saruk yakiba Manipur gi nupi singda ikai kumnabu utpoina kuntra mari subai state level nupi lal nixing lamjel amadi nixing thorom pang thokre nupi lal nixing lamjel adu ngasayok pung toruk makhai tabada nupi lal memorial complex tagi singjamai SK MLA yumnam khemchana lamtha ki aduga madugi panthung phamna singjamai supermarket ta oiki lamjel adu da nupi lising amanga sangwa rom na saruk yaki Yamlaba nupi singadu sahi kontra manga dagina nipu manga yellow phawba ama sahi nipu taruk dagina yangkai mapan green amasung sahi hompu gi mathakta red haina kangbu ohum thona khaidoke yellow gi da ningomam sunita sanabam rani laima amasung nongthongbam nibarani na makong mathang take green gi da ahan them joymati koijam madhabina first second ingomam selpa amasung saikhom bideseni na punna third taminake red gi da wangkhai miyam subita thodam Ekasini amsung naurem subasini na makong matang take hari Indigo gi wathokta DGC and inspector mari mafam lok thokre Indigo gi operational standard amadi safety ki thabak thorom sing yengsileba inspector mari directorate general of civil aviation DGCM na mafam lok thokibaga loinana CEO Peter Albers masalak na bakhangan khre thas gi manungda Indigo gi flight listing kya marum cancel tawkraba matungda DGCA gi thorang se paikhalakibane flight operation gi thabak thorom yengsileba inspector mari na masagi mathauda section dabagi mayek senglaba khudab DGCA na thengnakhi jera sida DGCA na Indigo gi thabak thorom sing yengsenabagi matangda akhanaba tem semkhre hariba tem sing aduna numit khuding numidang waram pung taruk tabada mapung phana report pikhalak na bakhangan ke tem amana Indigo gi flight masing kya yamna leiribage pilot amasung crew members sing kamdobage haiba yengsingani hairi aranba torambo hospital sing penalty pi na bakhangan khre Ayushman Bharat Prime Minister Jan Aroga Yojana ki makhada India ki oina hospital listing amaga sama marphu mari impanel tawkhidre haina Union Health and Family Welfare ki Union Minister of State Pratap Rao Jadhav no phongdokre hojik chathariba Lok Sabha ki mifam gi question award hanglakiba wahangi pakom piraduna minister na phongdokibada ABPMJAY gi makhada impanel tawduna miyamda analayang gi khudongchaba piramba hospital listing amaga sama marphu mari aranba tawbagi damak impanel Torambadu Tokidre, Masigalona Aranba Toramba Hospital Sangi Matakta Punda Lupa Crore, Saniga Kuntramato Matakta penalty oina P Namakangan Cray, Minister Namakata Raduna Haikibada, Skimasi Center Lengang Aranba Tobu Sangi Mayokta, Zero Tolerance Tamduna, Sanction Kibane, India State Amadi Union Territory Kiana, Hospital Samaga Taramari, Amagasu Skimasi Makada Suspend Tau Cray, Makatana Skimasi Makada Aranba Tobu Sangi Matakta Action Lokonaba, National Health Authority Oiba, National
National Anti-Fraud Unit semkhre hariba unit asina state anti-fraud unit singa khusamlana thabak tawduna scheme asigi makhada aranba tawbase thigatuna action lawgani haike Tapta Jayanta Taram Okre, Manipur ki saknai raba sai sakpa Tapta Jayanta bu Manipuri People's Front na Guwahati ki Potur Kusida Taram na Okre, Potur Kusida labor Laisam, Dinas ki yum da pangthoki ba thoramadu da Potur Kusi Manipuri lekai lup amasung Potur Kusi Manipuri Women Society ki mihuseng na Tapta bu Taram na Okre, loina na Tapta na leba asagi matam ki oiba wathok sing da sai thadu na isai sakliba sida apen ba madi thagat pa phongdokhe, loina na Tapta bu tungkoi na miyam ki damak thogal tawba ngamna Thawjal pi ki haide Laimaram da Maitei Kuki pun lau uminari haide Haukiba 2023 ki May 3 dagi lamdam sida thorakiba irang ase haujik sahi aniga tha taret mapung paisinkhre irang asina maram oiraga nakal anigi marakta misi minada natana yumke amadi lan thumkya amaso mang ta khankhre loina na mioi lising hom phurom lanjen adunu tongan ba relek kem ta sangjafam lauduna lainare miyam punamak matam sang sarang nuba amadi awa ana kya mayok naraklaba matungda amuhana state asida mahoksage tangdo leitaba punsida tapna hanjilakpagi mami ama haujik Taba urakle Mitay amadi Kuki ani ki marakta hana sunaduna unaba yadana leramba adu haujik nakal animaki khunjasing puna lau uminaba haure 33 Assam Rifles ki kangbuna section na ngak senduna Bisnupur amadi Kangpokpi district ani ki tainaba Laimaram Waroising amasung Kangmongkhul ani ki marakta laiba laupham sing da haujik Mitay Kuki amasung Siru khunjasing puna lau sumina haure masigi phiba masi yaunaba honarakpada security force ki asawa thodang ama yaure lau suminariba Kuki Sing na hidak laibira uhaituna se da hidak maming iba piraktuna aikhoina laibiri laufam da thabak suminariba Mitay Kuki amadi Siru khunja sing ka hak pothabagi haitha potha puna chaminai Kuki sing su makhoina putharakpa haitha potha du piraklaga sabasu yawi haujik laibarang waroi sing amadi Kangmong khulga tainaba laufam da lau suminariba maroina Mitay amadi Kuki sing gi marakta pamdaba thodok thokpa laite haina mafamdu da lau suramba Mitay khunja amana phongdorakhe mana makhata na hai iraq Tholakhraba matungda mamang sahidagi security na section na ngak selaga mafamasda lau ubagi thaba asi chathaba haurakibane adubu security na fana ngak senduna su lausing ubagi thaba asi nena tana chathabadi ngamde haujikti laufamda sangduna mahoksagum akiba leitana isagi laufamda lau uba ngamle leidiba laufam sing asigi akoibada Mitay Kuki amadi Sirugi khulsing tari loinana hairiba laufam sing asida Mitay Kuki amadi Sirugi khunja sing haujik engna sikna punna lau uminari Masida security ki maikai dagi asoba mateng tawbiri masigidamak laimarang waroi sing da lairiba 33 Assam Rifles ki kangbubu thaganigai ni haike irang thoktre mamang da laufam sing asigi akoibada tariba Mitay Kuki amadi Sirugi khunja sing asinung sisanana totna tinaraga leminara kibane laimarang waroi sing ki hek mathakta tariba khori pokhairiba Kuki khulgi khunja sing na makoina thajaba yenjang napi sing adu makhada kumtharaktuna yonba laklame adubu lal asi lakhibada ki punama si lepkhibane loinana Laimaram waroi singda Mitay khunja khara leihorobasu ayambadi loina lanjena duna relic kemta leirakibane haire Laimaram waroi singi hek mathakta taba khoripo Kuki khulgi sip manglen kibgena hai makogi khulgi khunja sing asila usingu tawduna hengbane khulasigi yumthong ayambana makoina puthoksaba pothok sing adu tampakta putharaga yonduna maduna khunja singi senthoklambi oirambane adubu lan thokchilakpadagi haujikti khulasigi khunja singna makoina thajaba polam kharadu saraga Sidanaba hingbasi natana sendok lambi khudimak loina kakhre lalasina khoripo khulgi khunja singsu awaba kaya mayoknari government na lanjanariba sing resettlement tawhanba asi khaktanadi lamdam sida tangdulai taba mapung phana hanjinhanba ngamgani thajade haina su phongdokhe loina na yanadriba nakala anigi marakta wari sanaduna wakhainaba ma poraklaba matungda lamdam sigi mahausagi tangdulai taba punsiado amuhana hanjilakani haina manglen kibgena phongdokhe